panduna leiriba mal yauba gari sing Imphal da puthokpagi thabakta misang sanganai driver sing penatre Kulumzari Istv ki pawming tabiri sing tarang mukjari hauzik maroiba paw sandok na pijari UN sina sathak iba matam kaktaba economic blockade asna maram oiduna jari bam da pandura leiriba tongan ba polam kaya yauba gari sing escort kalodana Imphal da puthokpagi thabak chathariba asida misang sanga narak patigi driver kaya penadre sanga leitaba gari kaya tha ama hena panduna leiba yawi driver sina phongdorpada mafam adu da kuina leirakpana ana ayek amadi khudong sadaba kaya mayoknare Mari lena basna mana bami yang biduna driver sing marak ta khena ba thambiganu misang sangalji da driver sing bunam sin buna thambiga da orbadi escort yaudra basu makhoi matomta Imphal da thoksagi haina pen da phongdorni akoi pujarai je simeni akoi tang trang ade chang pade ado a lal pani degi lak paje akoi kilometer makhai je lak pada koi ngasi ga tharaga numit 10 ni muk chang change ado koi si changa ije adum mantri gini koi seida gari la ije koi je loina yum dei thui sa lai nga tane du moina taw ije koi sena raga sauninge pen da myam lare koi line da chachi na koi je line da loi la le gari sing je adu ga marak ta gi mantri gi ni adagi moi gi kaino gi ne na moina samana gari je marak te sala pogre FCI gi ni thau gi ni tingki gi ne na ado koi na Manipur da hingba da chaba da koi je changi je khali moi gi diesel petrol ga FCI gi chinga katara koi gi galaman porei ba gari jing gi koi yaw da bra Asi hygienic. Seng yaw da boy raga di nakai seng FCI ga tingki hagi scot pubi ga khoi galaman cement kai ke puba thau nung alu puba khotpa myam je loina pulap stock tora thambiro chalala ro hena thambi ga di nakai seng na the main taw bi sini khoi na hajari se kudong cha da ba yam lai koi leira khulak ta leira pani da ising mai sing nungai te moina driver union gi mai kai dagi ising yen ba lakani hare numi ama khatang la ame adi ngasi baw da ising yen ba lakte khong hamam nungai te seng na khoi na sa ba thakpa hojik taw je ni hojik anaba mayam yawre ising masing nungai ta badagi Takwa saba ising phata thakchal kani mafam jin sarak tabni leiterabnina alai basarak pa dauji ana ye yam yausal le pulap akoi na sengna pami je khali sangal lakpino akoi gi lot hana gi ari baje puthon biyo natragana sanga ga zo line da ari ba no ban na raga puthok piu sini moina sanga na puthok pi fiam moin tawre akoi na sengna re koi di sengna koi leirak manung changal leije asi mong da leiba tin gum oire ba Makok ta lai rijing na paisa saraga police ta chatpa yaure sengna re koi nahan makok ta chalaga Istv gi mi jiri gi mi la aga koi Istv nam na bane na paisa saraga gari puthokpa yaurami adu koi mamai lera halali mathun da thajan bi hoire moina thajan bi tre mamang dagi paisa sara sarkhibe phibam tawre koi na manung gi jina dum le hore aduga michang mikha nai bi ganu mantri mandol gi gari marak te satu pu bi ganu adu serial da chalan biu senja nung cha taw bi ganu asi kadang hajeni Amoromda to driver amana phongdo ko phomda matam sangna gari kaya jiri gi tongan phomda panduna leibadagi lamdam adom gi miyamna sathok chasinda ayetpa were masa gi thongal mayada khamlo gari sing khaman ning de wafam phawba phongdorokle phibamasida Manipur sakarna ahenba force sizinaduna athuba matam sangna pandun lerekla gari sing ase Imphal da puthok haning gi pamba phongdorokni puba puba je police na ju siapina ju ngamti haramnina ai kari bypass taro de pubudi jai sarkar lai ribnina sarkar na taroga police mi amang nga ga pubudi jai commando IRB athingna bo koding mana Manipur da lai tabante sibai lai tabante mana kai lai adu MR khande amang hande amaya jong puthok di adu to bidram ni kedani driver na awa de che wata lambi da UN sina hauzik national highway da sathari ba matam kaktab economic blockade ki matang da hayang New Delhi gi North Block ki conference hall da Bharat Sarkar Manipur Sarkar amadi UN sigi lusing basinga wari sanana basem sakre hayang nungthil pung marida wari sanaga dawriba asida saruk yaga dawriba Manipur Sarkar gi additional chief secretary obetanatana home gi sasu puriba Suresh Babu works ke commissioner ke Radha Kumar UN sigi president Gaidon Kamai amadi publicity secretary Stephen ngasi Delhi gi damang Imphal thadokre UN sigi president Gaidon Kamai na permission da phondok kibada UN sigi oinadi district taret laukthok kibagi mayokta ngasi su lepli makhatana kari tawgadagi haiba wari sanaba asida khangani haki additional chief secretary Suresh Babuna thaahum phaklaba economic blockade na praja sing haningai leitana wahanle hayang wari sanagadori basida permanent solution ama natrabasu matam khargi oinadi warusin amadi sodana purakpa ngamgani habagi thajabalai phongdoki Election Commission of India
अखनना IS IPS amadi MCS officer kharabu transfer tawnaba khangalapagi matungina ngasi Manipur Sarkar gi Department of Personnel and Administrative Reforms ki Deputy Secretary na order ma thoktuna ECI na harakib officer sing transfer tawkhre MSPDCL gi Managing Director R Sudan Bu Churasanpur gi DC oina Senapati gi DC C Artharbuna Impal East gi DC Commerce and Industry gi Director B John Langting Kumar Bu Tamenglong gi DC MPSC amadi Tourism gi Secretary Shyamlal Puniabuna Thobal gi DC oina Impal West gi DC Robert Singh Khetri Malimbu Senapati gi DC Senapati District ki SP K Kabibpu Impal East District ki SP Nipan Suba IRB gi CO L Mangkhogin Bu Bisnupur gi SP Bisnupur gi SP S Zogasandra gi Senapati gi SP oina aduga Thobal gi SC to DC M Rajkumar Bu Impal East ki SC to DC Deputy Secretary IT Lakishan Kasumbu Impal East ki ADC Deputy Secretary Revenue Ais Balkrishna Bu Kangpokpi ki ADC Kaksin gi BDO Dr. TS Saranjit Bu Thobal gi SC to DC Power gi Under Secretary Bhagasri Laisrambu Lilong gi SDO oina Education UD AO Rozi Rajkumari Buna Bisnupur gi SDO amadi Mahut ki Under Secretary L Gitchandra Buna Saikul gi SDO oina order thokhe Thamoi Youth Center gi Civil Jubilee Thoram Pangthokhe Center asigi Executive Committee na sinna pangthokpa thoramatuda Center asigi President Wai Ibatombi Agriculture Department da CDO oramba L Ibrumsa amadi Nagaland gi SP oramba Sonamani Nagaland Legislative Assembly gi Deputy Secretary orambi P Rina Namaru Musing oina saruyaki Hanagi SP Sonamani na hakibada Silongda Manipur Bhavan Sananaba NEC dagi paisa kaithakrabasu Manipur Sarkar ngasi phawba thabak pakatna leiri thawong si laibuk thibani haki Akwai thamaiban mapan siga akwai MLA kai kunraba je isun sabnu puri hai mawang adi su ati su purami manung ge bharu world chawan su purami ati MP sile mi akwai tamor ke daraban te mi chief minister ko ne mayam leiri kholi mayam na sukam jo jo thogu mako perega nasi thamai bandal leiri mapam siga leiberi purama upun manakta leiri sibu karam maina domna bothadani no Sini hapa kan masyarakat piu Highway Protection Force lingu haina All India Trade Union Congress Manipur State Committee na thador pa cerolo mana khang halagli cerolo sina makata arduna sel gidamak matik naraga su tawnari bu kukilal hobani chingna bisingna mamang thagi tang kun ga tarukta itham moirang purel dagi sini hum phakhaga ani sina phangba atopa amana asopan han kiba thawumbu Trade Union na kana yaning da phongdorli thodo osida chenaba sing matik saba serak pi gidawni hari cerolo sina makata arduna National Highway da Trade Union na Highway Protection Force thamnana taksin duna lakiba adu thabuk una pangthokna ba center amasung state ki lengakta amukka hana takshili hari economic blockade ki matang da wari sanabada Highway Protection Force thamnana bagi wafam yawgadabani mari lena khudimakna mara lejidra sinising amasung highway da chatliba driver amadi handyman khudimak pukudong tiba thondana ba appeal torli amaron sinni hatpasing batik sabada DPU economic blockade khutakta lepna na Communist Party of India Marxist Manipur State Committee na sukhangalagli All the marathon natin break amatang nomination. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Impal West ki hiyang thangda leiba Tolachong Ibeton Memorial Academy CBSE gi 2017-18 gi pre-nursery dagi na class 8 fawba gi admission hojare mayai lambi mai kaida amatangai raba CBSE Ibeton da tamiri school ni matik charaba school ground leiraba amadi matamgu chuna na digitize tawraba well experienced teachers sin na takwi tamiri school ni Tolachong Ibeton Memorial Academy CBSE Touch the pinnacles of success for your children. Get enrolled to one of the finest schools in Northeast India, UNACO School. Excellence in education. Constipate seasonabana manung saban waitaba constipation problem kohon magami itan tanba magam sadaba singusum kohon magami nomada tumam daida lubu saba ising glass amada chamas amana traga anidan thadaraga seasonabio constipate
Oza, Pain Relief Ointment, Khwang Naba, Kok Chikpa, Tang Chikpa, Phu Naba Singada, Sinaba Yarba, Lipsa Putna Puthok Saba, Oza. ALS IS Imphal announces prelim batch 2017 from 28th January 2017, timing 7:30 to 10:30 a.m. 6 days per week. Contact ALS IS Imphal opposite Jennings Gate, Porumpat. Exclusive mentoring and counseling session by Mr. Arvind Salam. Also log on to www.alssetedu.com to register for free talent hunt cum scholarship test. Istv ki hello doctor sagol se numi khudingi numidang oiram pung taruk tabada sandopa live phoning program ni lagliba tang ani sagol se numita Dr. Karam Romeo super specialist gastroenterology na guest doctor oibigani topic na yu thakta sing na liver sauk thokpa amasung layeng haibasini adom na call tobirakada ba ikoi ki telephone number 24423336 Break matungga mukana taramuk sari makatabo pau pijari Manipur da UN sin sathari ba matam kakta ba economic blockade asi center amadi state ta sakar pai ba BJP amadi Congress lengak na lotion mangam da ba haibasi praja ba apang masibni hana Manipur Pradesh Trinamool Congress committee na thadrok ba charol man khangalani amaromda hadak sini ani hatkiba atopa amabuna pura ga hondok lamba thaongbu Trinamool Congress na kandem tawba loinana leikhidraba sini singi mung manungda lupa lakh tara tara ge sanpham amadi chana ba thabak pinana ba dabi su tawri Nakalamaramda oil pump kharada ichamna check tawduna niyom kaina thabak toromba pump sing thingjinduna miyamda thau phana na bapakalakpa thorang party asina taram oi hai Khurai thodam lekai dilaba yum amada pot hura lambari haiba miyo ama lekai miyamna phubadagi arubu phibamda Rims Hospital da laikana duna leiri Rims Hospital gi police paketagi phangba pawda miyo asi haukiba January gi tang 38 gi ayuk pung 8 makhai dom tabada Porompat police station na pot hura liba miyo adu lokhalaga Zen Hospital da layengki Maki koki saruk ta phibam luna sokpadagi Jennings-tagi Rims Hospital da makata na layeng nabagi damakta refer tawkibani ngasiga thana numit humni suraba mi asigi imung manungi mi amatana claim tawradabana mahakpu makata na layeng mada Rims Hospital na khudong sadba kaya mayok nare hari maana pot huralam liba yumbu odona ngasi phawba achang sanpham su puthoktuna layeng li School admission ki matang da miyam ki wakat kaya lakpadagi Catholic School Kanchipurda Southern Youth Educational Sporting and Social Development Association ga hayeng phawgi manungda yasnaba propangamdrabadi school ase athingba thamlagani hana association asna khangalagli odu losalakpada mo ba paw amukana pijari Jadi bam da panduna legi ba marga ob gari sing phawda puthokpagi thabakta misang sangan naibadagi driver sing penadre Istv ni pijaba paw matang sa losin jare ni ang tabi sing amukan